Education Department ki Engineering Cell ki Chief Engineer oiba Laishram Saratchandra ki Yumda Sakhangdaba Singna bom Langsinduna Pokhaihallamle hairi thaudok asi tha asi gi haukiba tang ahum gi numidang pung 12 makhai taba matamda Imphal West District ki Sagolban Nepra Major mamang laikai da leiba Chief Engineer asi gi mayumda thokibani Thaudok aduda asok apan yahaudrabasu bom adugi shafuna Saratchandra gi thongal CCTV camera amadi yumthangnabagi gari akai atoi nangki Impact News na phangba pauda bom adu gari achauba amada lakhiba Sakhangdaba mioi ahumna langsilambani hairi nakalamoromda bom Pokhaihallamle thaudok adubu yaningdaba phongdoktuna laikai asigi club amadi Mairapaibi Singna Chief Engineer asigi yumgi thongalda wakat mifam chathaki wakat mifam aduda saruk yakhibi laikai asigi Mairapaibi gi treasurer Indira Thingbai Jamna Micham Miam Lainariba Yumlakta Bom Langsinduna Aki Akang Pibagi Tawong Asimag Laingak Asigi Laikai Asigi Club Amadi Mairapaibina Awang Batakta Yaningde Masigumba Tabak Asi Amukhana Taubiga no Haina Fongdoraki When Nuina de Haragasu Hector Bomna Aki Kangang Halaga Yarani Habagi Dapsimadi Tawon Janinge Hogi Tawireba Lady Mayam Dusu Dalana Nuai or Gatu Mochu Prazana Koju Prazani Prazamna Prazamna Manaki Kangang Halaga Tawaziko Nuajade me a sea and I hold the Kitang Labuk Pabagiwani Labuk Dunata see and I am Borgadi Toriba group to Mochu Nuai Kuchu Hajara Duna Yariba Makadi any Nuana Dabazo official or Su Amabu or Gatu Yariba Makadi Kogi bomb top no much my lungs and a catsan than a quatana of Vizita Honjan.